ꯀꯨꯏꯅ ꯂꯩꯉꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ न्यू चेकोन मई चाक कनब चंगलुबा मणिपुर फायर सर्विस की पर्सनल मंगा फूबद चेनबा 13 सूबा जाट रेजिमेंट के पर्सनल सिंह एक्शन लौद्री फाउबा मथौ तौब लेपलगनी हाइना मणिपुर फायर सर्विस के स्टाफ सिंह खोंजंग चंगसिनबा होख्रे। कांगलुप मसल के मरक्त थोकपा खन्ना चैनबगी वारोइसिन ngairiङैदा लेबाक कायहनबदी फत्ते कांगलुप की इरांग थोक्तनबा होनबदगे मणिपुर कायदनबा होनबना खेना लुई हाइना थांगमैबन एससी एमएलए के जोय किसन फोंदोरक्ले। अमदी रिलीफ कैंप लेरिबी नुपी अयाम्बा ब्लड प्रेशर वांगबा अमदी साइकोलॉजिकल ट्रॉमा लेबा क्या यावरे हाइना मणिपुर स्टेट कमीशन फॉर वीमेन की चेयरपर्सन सलाम उल्काना फोंदोरक्ली। खुरमजरी टाइम्स ऑफ मणिपुर के प्राइम टाइम मणिपुर न्यूज मिरेंग ताबीरिब पुमनमकपु लक्ष्मी कोंखामना तराम नोकजरी हौजिक पाउ संदोंग पिजरी। इम्फाल मयोलदा इरांग थोकलिबा सिमक्तदा स्टेट असिदा नॉर्मल लाकले हाइना लेंगाकना फोंदोकलिबा सि अरानबो ओइगनी। बीजेपी ना लेंगाकप मतमदा स्टेट असिगी अपुनबगी सक्तम कायहनबा होनबा हाइबसिदी अनौब नत्ते हाइना मणिपुर प्रदेश कांग्रेस कमिटी एमपीसीसी ना मराल सिरकली। गसी बीटी रोता लैबा कांग्रेस बावनदा पांगथोकपा पाउमी सिंगा उनाबा मदा वाफम असि फोंदोकलदुना एमपीसीसी की वर्किंग प्रेसिडेंट केएस देब्रता ना हाई थासिगी तांग अहुमदगी स्टेट असिदा थोकलिबा पामदबा थौदोकसिंग असि पुमनमक्की ओइना लाइबक थिबने नुमित कुनी सुरकलबा इरांग असि लाक्शिनबा लेंगाकना होनरिबा असि पेनिंगाई ओइदे। रिलीफ कैंप लेरिबसिंग असि स्टेट असिगी अपुनबा मिसिंगी चादा 1.2 ओइगनी। कांगलुप की इरांगना मरम ओइरगा लांजेनरकलिबा सिंग असिगी अखनबा खोंगथांग अमता लेंगाकना पाइखटपा उद्री। लोइनना मियाम की पुकचाक लंबी ओइरिबा नेशनल हाईवे थिंगलिबा सिदा लेंगाकना तुमिना येंगलगा लेरिबा सिना इरांग असे लाक्शिनबा थबक पाइखत्रे हाइबदो मयेक सेंगना ताकले। मोरे माइकैदा अतोपा लेबा के लालहौबा सिंगना केम अहुम साजिलकले हाइबसे मयेक सेंगलकपगुम तौरकली। वाफम असिमक्ति इंटरनल सिक्योरिटी की वाफम ओइबनिना सेक्सिल हौबा चुमगनी हाइना महागना मकाताना फोंदोकी। खुलाई पाइबा मपानदगी अतोप लेबाक लाल हौदुना लेबा मपानदगी पॉपुलेशन सिंग मियोय सिंगना चंगागा मणिपुर की पॉलिटिक्स ता इंटरनल अफेयर्स ता खुद थिंगजलगा हौजि फावबा मोरेदा के महम हांगुना था खरा लई हैबसे मयाम बना कॉमन सेंस ता खंगबोइना नॉलेज ओइना लेनरमेबा कोई मीडिया की चिनाव खरा चुदुम खंगबिरमबदि मोरे तोइना फाउनबा सिंगदसो अदमसि फोन आइदोबसु ngамदबा सरकारनसु दिल तौदबा मसि करिनो मोरेद मई थाब सिंह कैजुअलिटी नंगदा मियोसी यावसुम हाइनरे कमाइन तौबनो से सरकार ने कंटेन तौहनिगे हजिके स्पेशल सेक्रेटरी अखोगे एडवाइजर टू कनो चीफ मिनिस्टर अखोगे प्रेस कॉन्फ्रेंस ताबीरगा मदुगे एप्रोप्रिएट मेजर्स लौखटकने खले मसिदि अखोगे श्री कुलदीप सिंह के पोर्टफोलियो हाइबदाई मागी थबक थौंगने इंटरनल सिक्योरिटी के लापनिना। पाउमी सिंगा उनाबादुदा सरू याखिबा एमपीसीसी के वाइस प्रेसिडेंट हरीश्वर गोस्वामी हाई बीजेपी नबु हेक पावर लाक्लबदी स्टेट असिगी अपुनबगी सक्तम थुगाइनबा होनबा हाइबसी अनौब नत्ते। स्टेट असिदा थोकलिबा इरांग असि लॉ एंड ऑर्डर अमदे सिक्योरिटी की अहोबा लेबदगिनी हाइबसी चीफ मिनिस्टर मसाना याजख्रबनी अदुबु सांगलबा नुमित कुन्नी असि सोइक्रे खंगना खंगना अदुमक येंगलगा लेरब्रा। स्टेट असिदा तोंगान तोंगानबा सिक्योरिटी फोर्स क्या चंगलक्रे अदुबो चंगलक्लिबा सिक्योरिटी पर्सनल सिंग असि कदाइदा सिजिनरिबगे हौजिक फावबगी ओइना मियामबु निंगथिना ngak senbagi mamidi tadri लोइनना सिक्योरिटी की अवाटपा लेरे मखा ताना चंगलकनबा हाइख्रे हाइना चीफ मिनिस्टरना फोंदोखिबादो अंगकपा पोई हाइना महागना मखा ताना फोंदोखि। हौजिक चथरिबा स्टेट बीजेपी सरकार की अमसुंग यूनियन बीजेपी सरकार ना बीजेपी लेंगांग चथरिबसे मणिपुर सिविल वार अमा थोकनबगी सिल्लिब्रा काश्मीर लेरिबा काश्मीर सिंगसे मियाम न मपानदगी येंगबदा इचम चमजबा काश्मीर फावबदा टेरोरिस्ट ओइन उहनबा समाइना अखोई मणिपुरी सिंग असे असिसु टेरोरिस्ट अदुगा मफम असिदी
ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯍꯥꯠꯅꯕ ꯌꯥꯝꯅ ꯚꯥꯏꯑꯣꯂꯦꯟꯠ ꯑꯣꯏꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯅꯣꯡꯃꯩ ꯄꯥꯏꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯔꯒ ꯃꯤꯂꯤꯇꯔꯤꯂꯥꯏꯖꯦꯁꯟ ꯃꯤꯂꯤꯇꯔꯤꯒꯤ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯑꯩꯍꯥꯛꯅ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯕ ꯑꯁꯤ don't let innocent blood flow in the name of some hidden agenda of the BJP government. Ngarang New Chekonda thokiba iranga mari lainana mai chakpa kanba changluba Manipur Fire Service ki personal manga fubada chenaba tarataruk suba Jat Regiment ki personal sing action low driva fauba mathau tauba leblagani haina Manipur Fire Service ki staff sing kongjang changsin bahukrai Thaudog ase ngarang pung ahum khara helakpa duwaida City Convention manak Palace Gate maktada thokibani Thaudog aduda soklaba Manipur Fire Service ke personal sing adudi Sub Officer S Zivan leading fireman KS Roser Fire Tender Driver S Ingo Fireman A Hemojit amadi Fireman T Ravichandrani ngarang thokiba thaudog adugi matangda Fireman Toizam Ravichandrana TOMTV da hai ngarang New Chekonda mai chakle haina fire call lakpadagi mahang masamag yauna fire tender ani amadi mini fire tender bolero ani mafam aduda changsinki mafam aduda miyamgi irang adu kanmanbana maram oiraga mai chakpa mafam adu yauna changsinba ngamdabadagi Imphal East District ki additional SP na security clearance piraga hatta lambulan lambida changsinaba honaki adubu makha tana changsinba ngamdabadagi fire tender vehicles sing adu thaudoraklaga Palace Gate ki City Convention mamangda khamlaga security clearance pirakpa ngaiduna leki adubu ikhang khanghaudana Palace Gate Traffic Island manakta leiba Indian Army singna nongmai round kya kapthorakpadagi mafam aduda leiramba miyam adu kaiduna chenaki badugi matam ikan kanadana tarataruk suba Jat Regiment ki team ama mafam aduda changsilaktuna wafam ama fauba fongdoklamdana Fire Service ki personal sing adu sangada fubagum tamthina furakibani Uniform seliba Fire Service ki personal sing fauba fuba haurakpadagi thawai hinghaunaba makhoi chelakibani maihau langpok thoklakpa matamda thawai khubakta haptuna miyamgi lantum thawai kannaba changsiliba fire personal singda yamna minungsi leitana fubi bahaibase yamna lebak macha tadaba thawongni ngarangi thaudok aduda chenaba tarataruk suba Jat Regiment ki personal singi mathakta action lokhatri fauba Fire Service ki thabaga se leblagani haina mahakna makha tana fongdoraki Ngasai 16 jat ki mogi army keno jat kangu je am thogla kanda moi akhoi gi wari sanam je kai gum wa yam haibu nang dinga sida moi na haibu do khoi ta dre moi akhoi na haibu wa ju ta dre moi na haibu kai gum am ta na dre akhoi je da heta miyoi bagi minung shi gi wang ma da haibu akhoi uniform seli ba khoi da lamjau sok ta public me mamang da sasan sanga da phuga da miyoi bada nataba sanga da phuga da mong da heta wai tan tan na da gi de khoi gi se khoi driver je magari da kakhalaga ade de khoi sap officer khoi sar ju gai da kakhal lebne masabok se gai da chingdra kan heta sai roi tai phura kan ma ju upai le tamina gari je thado ma sele ade gi adui mathak da khoi gi officer ang khangna khoi ji uniform ni kai no khut thai je na hangen taw ma tam je nomai kat ching kan da heta kap de gi position tor pa ade gi nomai ban nga surak pa haida khoi ji tawang khang da mina khoi isa hinga loire akhoi di kai gumba khoi da kai no lei tam ni isa hinga loire khala kan khoi ju mafam da thado ma yam thuna chele ba ade gari je le hore gai je le hore kan da gari je moina khoi da gi akhoi ju gai du mafam du moi gi tawri ba dab du da khoi ju gari du marak sang ngam da mi isa hingna khak chelak pani gai du mafam du to me Kanglup masal ki marakta thokpa khana chainabagi waroi shin ngairingaida leibak kaihanbadi fatte Kanglup ki rang thoktanaba honabadagi Manipur kaidanaba honabana khena lui haina thangmaiban SC ki MLA ke Joy Kisan fongdorakli Ngarang New Chekonda thokpa irangi pau loba changbada Indian Army ge Jat Regiment na furakpadagi soktuna Siza Hospital da layeng liba Mami TV ki video journalist Johnson Nongthongbam da selgi mateng piba chatpada wafamasi MLA Joy Kisan na fongdokibani khongchara duga mari lainana MLA Joy Kisan hai hauzik lamdam asida thokliba Kangluf ki rang asida political party natraga CSO gi luchingba singna mai pidana ba honasi pumnamak fatharaga tangdu leitaba fibam amada purakpa ngamba mi adubo miyam gi luchingbani haigadoribani piklaba starasida hingminariba furup khudingmakna masa masa gi furup khaktagi khanduna leiraga Manipur kanba ngamloi malemgi puwari da thokiba furup ki lan khudingmak furup animak mangminaba natana afaba amada purakpa ngamkide maram aduna furup khudingmakna asawba pumba fazilaga tangdu leitaba fibam da hanjilangnaba honaminasi matang matamgi matung inna kanana karigidamak irang asi haurakibano haibado chap chana khangdoknaba daingangna honagadabani adubo haujiki oina thokliba irang asi nemtha halaga
लेबाक कायदनबा होनबना हेना चुमगनी हाइना MLA Joy Kisan makata ki अखोई हुजिक से अपुनबा मणिपुर हाइबदो मधु फनेयामना फोर्स कयाना मनुंगी नत्रगा मपानगी मैमना मणिपुर मसे थानब होनबसु मधु ngamde हाइबसे हंदकी मतंगसि उछि इतिहासदा याम नुंगाइतबा अमुबा काली ओइना लेहौगद्रबा अदुगुम तांककनी अदुबु अदुगुम्बा नुंगाइतबा तांककसे मसे अखोई मैम पुंगदना मणिपुरदा तारिबा सिंगमी तमी फुट तोंगान तोंगानसे पुल्लगा असुगुम्बा external and internal force manung da yauriba manipur thuainu to se punamak maithi pi saib se ngasi gi ai tanja se lojaraga manipur miam public leadership seo solution appeal to jari Masha ki anaba amana maram oiraga Caesar Hospital da laying liba Impact TV ge editor Ras Nongthombam da so MLA Joy Kisana sel gi tengbang piram ki Kangluf ki irang asina maram oiraga relief camp ta leiribi nupi ayamba blood pressure wangba made psychological trauma leiba kaya yaure haina Manipur State Commission for Women ki chairperson Salam Ulkana phongdorakli wafam ase Kangluf ani gi marakta thokliba irang asina maram oiraga tongan ba relief camp singda leiribi nupi singna mayoknariba kudong chadaba kaya gi matangda TOMTV ga akhanana unaba amada Salam Ulkana phongdorakibani Imphal West District ki DC complex manungda leiba Manipur State Commission for Women ki office ta unabatuda Salam Ulkana hai haukiba tang mapandagi commission asigi lairiba staff singna tongan mafam da hangliba relief camp singda chatuna yangsinba hauke Maduda angang naupuribi amasong komlang ilibi mama kya phibam chadana leiramba thengnaraki madudagi health department ka pau fauna duna makoi sing adugi phibam yangsinba hauki laibak thibadi nupi ayambana mipai thabaiba pokpadagi blood pressure wangba kya yawramki adubu nupi sing ado rims ki superintendent ga tanaduna psychologist shing yauna counseling pibagi thabak fauba chathaki loinana BP wangbagi hidak langtha kya so pizza pithak tawduna CMO singa tanarba matong thabak paikhat bahoki amaromda angang naupuribi amasong khomlang ilibi mama kya so pibam chadana relief camp singda leiramba thengnaki makoi singadu hena safagadaba mafam amada thamnabagi damak health services amasong social welfare department ka pau faunaki loinana BJP Manipur Pradesh ki president asu ahenma mideng changlakpadagi haujikti makoi singado khumal lampa ki youth hostel da thamba hokre Hauzik fawbagi oina angang naupuribi mama singi awara pa amata leihandana bahonari loinana komlang ilibi mama kya gi so pau fauna duna makhoi ki awara pa leihandana ba commission asina angamba thak ta honari loinana health services social welfare department amade CMO singa pau fauna duna puna thabak tawminari haina Salam Ulkana TOMTV da makata na phongdoki nupi me amsa yamba BP patient leire habadi trauma da leira banina psychologically moiji BP high weraga hidak pok jaw yade nupi singsin ayamba pakhat pamdi leire aduga loinana lactating mother gi singse akoi pregnant women singse rims ta chalaga post delivery matungda moiji kaida leina baino chaudhary grihana chingba social welfare department ga phongna jaraga adi NGO gi akoi LC somarendro maga ji phongna ji aduga mana adum pau hairaga mana ju pickup si 57 muk taw gre district of Imphal is ne thawal ka ching ne 57 je up and down ne mu chakhi ba mu halapa social welfare department with NGO health director health department aduga loina ko khusam na daga chatli Lamdam asida thokliba irang ase Manipur thugainingba miyoi kharage khusin thawrang oigadra khali haina Thanga Assembly constituency ke MLA Tongbram Ravindro na phongdorokli ngasi pangthokiba paugi mifam amada wafam asi phongdokladuna MLA Tongbram Ravindro na hai lenga ki mideng makada security force singna ngak senbagi thabak akanwa mongda lokhatpadagi tapna mahausagi punsida hanjilakba hore kuki naga mitei amade maitai pangal yaudana mapung faba Manipur oiba yaroi Manipur thugainingba miyoi khujo kharage kusil langda thudanaba honase haukiba tang ahumdagi thokwa haukiba irang asina maram oiraga hauzik relief camp ta lairiba sing asige kari thorang paikhatkadage haibado laingak na kupna khanari nakal amaromda BJP Manipur Pradesh na sinduna khumal lampa ke
यूथ हॉस्टल दा हांगलिबा मिरोनबी सिंगे रिलीफ कैंप ता बिष्णुपुर डिस्ट्रिक्ट की तोंगान रिलीफ कैंप दगी मिरोनबी मरी सिनख्रे मिरोनबी मरी अदुगी मनुंगदा ngarang kumbi asigi manung chanba napat mayai lekai dagi maibam rada kaubi amadi aswe angam yaudana angang unakre numit kharani gi mamang da su moirang khunaugi relief camp ta leiba mironbi ama aswe angam yaudana angang unaba leikrabani makata na aikoi puna hona minaduna hanagi phibam da hanjilangna ba hona minasi haina su MLA na makata ki Manipuri Security Force kayana bagi banuro iba jaga singda ngak persen bagi tabakan na chathaduna haujik Manipur da tapna tangdu leitaba anjalile haiba yare osung haure mapalam singa singthana riba Manipur gi phajakraba multi ethnic diversity asila kuki sininaw naga sininaw khoi maitai pangal sininaw yaujabadi kadung lisu mapung pharoi Hajik Morang Krung the Ladiba, I Tanga Kenda Morang Krung the Ladiba, Sanga Ethnic Park Asi, Sina Manipur the Tariba, Izati Singi Oiba, Hanegi Leramba, Nungsinaba Madi, Pune Himinaba, Adugi, Lara Kudamni, Maramasina Manipur the Tariba, Zati Kudimak, Hajikti, Aigi Migi Hypokal Asi Tadoktuna, Nungsi Sanana, Hanegi Punsi Maril Aduda, Laina Bapuna, Hona Merisi. Kuki lalhauba singdagi masha ngak thokchanaba license gun launaba document thajin khraga pithoktana leiriba singado lengaki mari leinaba loisangna atuba matamda pithokpiu haina United Pukhau Protection Committee UPPC gi President TS Sanjoyna phongdorakli Manipur Press Club ta pangthokpa paugi mifam amada wafam asi mahakna phongdokladuna hai haujik thokliba kangluf ki irangda dolai thabi yengkuman ikau amade leitan pokpi khulsing mai thakiduna kunja sing awaba kaya mayongnaki Matam maduda lamdamasi tungan mamafamdagi miyoi kya latuna kuki singa lanthengnabada achouba mateng pangbiki Laibak thiba taudogaduda nomaina panduna asogapan nangkraba miyoi singda Pukhaugi club dara nithoina punsilaga semba United Pukhau Protection Committee na yumda chatuna selgi mateng pangjabani haujikti Pukhau area se security na ngak senbadagi tangdu leitaba phibam da leiri adubo security force sing lauthokraba matungda kari oirakani haiba tamba ngamde maramaduna kukilal hoba singdagi isa ngak thokchanaba license gun atuba matamda laingangna pibiu hainasu mahangna makata ki Akoi di tasengna akoi proof si handaki matang sida yamna penjada bhai tai akoi da khulai lei banate akoi khulai pai basu nate aduga kuki militant ga di yam nakna na leiruba khungang mayam am oirubana tasengna akoi khuilamdam si ngakjana ba hai batai koi village volunteer force haidana club ki makhada koi gi leiriba club trai thoisi gi makhada akoi huji volunteer mi kuntha da gi ta da ba amam semaga akoi Huji se akoi maigai singak na ba akoi yamna chetpa phireba ma ga loina na akoi leiri maramaduna lengang na su village volunteer force ama sembi raga lekai da semi ba village volunteer force sida lenga ki oiba authorized gun pibi raga akoi gi lamdam singak na ba hona bada lengang na thu matam da masi gi khongthang ama ga lokhat piu haidana masi masu lenga ki mafam da appeal tawjari Mai pakpo entrepreneur ama oiduna sothana leiriba Manipur gi sanmilan asi fagat hannabagi mandamda commerce lobani makhatana Manipur gi wangmada chatuna BCom tamna ba honagani haina chai asigi Council of Higher Secondary Education Manipur ko semna loba class 12 ke examination da commerce stream gi oina makok taraba Rajbrinda Nauremna phongdorakli Paumi Singa Unaba Mada Rajbrinda Nauremna wafamasi phongdokladuna hai Manipur pumbagi oina commerce stream da mahangna makok thongba ngamliba se apokpi anigi mapalnani examination asida karigumba makok thongba ngamlabadi atyada khuna lamba phangbaga chap manaragani haina mahaki apokpina mangjakhiba manglana do mangfaungna hanba ngamba sida apenba poi Mama Pauiba Singna Machagi Apamba Khangna Makoina Pamjaba subject natraga lamaduda support tawhaningi Haujik Thokliba Kangluf ki rang asi atuba matamda loishin kiba oirasanu hainaso Rajbrinda Nauremna phongdoki TZ Higher Secondary School gi Mahairoi Rajbrinda Naurem Thawbal District gi Manung Chanelaiba 10 tha Khongbal dagi Naurem Henry amasung Naurem Ongbe Satyapriya anigi machani Mobile jisu magi kana bam sulai kana da bahagana hojiki satra jing adagi angang macha warju dum game da lai churakpa adagi entertainment atoba program jing da ka hina chu singiba simadyam kana dena haijaninge adagi sizna dum mit sokpa hakchang da sokpu jing kala leba aduga mobile jisu atoba kana am leiba for example akoina corona togiba matam da dum class tawdab online class toini online class to mobile phone ne tawrise adagi akoina any problem akoina khangdaba matam da google stagi yang biare adagi youtube ta hoji atopa free da class yam thakaleba sigumba yengaga mobile phone dai kana busum am lo biare
Handak Chahigi Council of Higher Secondary Education Manipur Kosham Naloba Class 12 ke examination da Commerce Stream ki oina Mantri Pukri da laiba Sangai Higher Secondary School ge Mahiroi Ahum position Yarakpada School asigi principal Yumnam Isor Sandra Mangangna Harawa Madi Nungaiba Fongdorakli Hirambasiga Mari Lainana Sangai Higher Secondary School da Pangtokpa Paugi Mifam Amada School asigi principal Yumnam Isor Sandra Mangangna Hai Handak Chahigi Kosam Naloba Class 12 exam da Commerce Stream gi oina position manga khak leibada school asigi Mahiroi ahum suba position amasong mari suba position da ani yaropasi yamna nungai Manipur dadi Commerce Stream asi pamnaba khara watli masimangna Sangai Higher Secondary School na Commerce Stream haptuna stream asina piriba kanaba singadu khanganaba khonabani Amaromda Hause Kangluf Kirang ase lengangna atuba matamda Warisin Puraktuna Mahiroi Kunaibu Ning Tamna Lairik Tamba Fangan Biu Haina Mahagna Lengaki Pungning Singsilaki Tasing Bangi di Levaki Irang si Machina di Angangsing Academic di Yam Tina Swobene Habdi Hose Angang Singji Yum the Labor Matamda preparation Zidiadum compulsory Sida School Dobodegi Yam Hena Wat Levago Adana Angang Singsu Makoina coming with the Wazasing the Hangzagadabni Hangzabagi Kudong Sabdu Sularoy Adana Makoi Kaktanadum Larry Karapa Dunadi sufficient oil the Brina Wazasingi guides Yam the Dakarway Adana Hosiki Larry Balevaki Irang Sideda Angang Singi Academic Tediam spoken here Aduga Masi Angamba Atuba Matamda Sarkar Amasung Hosi agitation Tonariba Mayamse Sina Pun Zalakan Seda Yam Tangdu Letaba Santi with Ama La Agadi Akoitungi Fisher Angang Singse Pasana Sembangam when you have a sea coin Tamjaning. Ngarang Haidokiba Kosham Naloba Class 12 examination ge Commerce Stream da ahum suba position tarakraba Awang Segmai Laipatagi Waribam Diren Amadi Anjulagi Machanupa Waribam Devrasna Fongdorakpada Maha Commerce Stream da Lighting Makha Tamthaduna Professor Ama Oiraga Hawalakliba Mahiroi Kunayasi Semgat Papami Loinana Lebaki Irang Namaram Oiraga Tungi Yumpini Hainariba Mahiroi Sing Lighting Tambada Ayada Panpibasi Nungaite Hanaso Mahana Fongtoki I master of Tandaraga GRF exam that target PhD Totan. Awada party, Yawala like the like Maram dead, like Tamapada. No one of them sang the power you away, Tiena power you away, parring either them putting Changa Pahova, Anira Pana, Juyaba, Dukupa the pie. Tuition is such a need such a economic subject and economic accountancy. Tuition subject Loinamak Chachuya in a Kali Hadi, I went a doubt over Amani get one ever. Loina Chachuya in a caliber. I tell you what Nazar Juyaba. Doubt like Amani to Chapira loyal. Irang Yam punning the Shena. Irang dinner upon bumpy lady. Mari Suba position Tarakraba Tof Awang Lekai the gate, Ting by Zam Risikanta Masung, Kitagi Machanupa, Faurating by Zam Nahai, Punsida Mai Pakpasi, Honabagi Makayam Napoli. Hotpo Honorabadi Lem Namangde, Larip Tam Janingba Mahiroikia, Hausek Irang Namaram Oiraga, Larik Tamba Fangdana Lady, Masina Mahiroi Kunagi Punsida, Achoba Mangjaba Mapiri, Lamdamasigi San Milonda, Achoba Ahoba Malay Besi, Mankanaba, Sartar Accountant Ama Oiduna, Achoba Taudang Yaningbagi Apambasu, Mahanga Fongdoraki. Irang Ziarigadi Kitang Tunusana Paina Kaze, Mamdi Ahoidi. Corona is like them from a pandarena. Matung Taba, horribly answering the sign of Tarimu Hawaii, can a Mahonsian Tari, Hawaii, a rubber with a Matang coming on the Moiti. I don't know, a Yarigati at all, Iran's Patomal. Although quite easy later, which is Kidan Pab, the Pagan Beladena. I do ID, Kidan Queen Sangago. I do not Yarigati quite a hope of knowing that they don't like Sidon Pabio. When I meet a Himina, Punga Pata, the Pungi Pabita, I do hygienic. I win a deep Saturday on the evening, Duga, a two Palang, and Tadi, Manipuri, commerce, take them school in Kanzaduna, and my Saturday on the Ibangam Tadi, Hoi the Mokta, Hoi commerce, Kita Mokta to High School and Polycapami. Mari Suba position Tarakraba Kangabok Awang Maning Laikai the gate, Koishnam Premjedamasung, Ivelema Aniki Machanupa, Koishnam Patel, Medinguna Hai, Nasi Mahanga position Lobang Amlibasi, School Asigi Oja Singi Achoba Matinane, Mahaki Tungi Punsida, Chartered Accountant Ama Oirega, Lamdam Asida, Company Kalim Katuna, Tabak Fangdabaki problem Asi, Kokan Naba, Wanagani Haina, Mahana Makataki. Wigi, Tamjaninga Kama, Tamapangdaba, Iran Livana, Wigi, Masi the young token the Tamba Pando Council Duga, Manipura education sector Katanatana.
अति सेक्टर क्या सोएब मरमदी अखोगी छात्रसिंगजे अखोई अतोप मपालम चखरने तमनगने अदुगा अखोगी मणिपुरदि अखोगी छात्रसिंगदो तंबा फंगदे अखोई मणिपुर सम सोंथर लेबना अदुगा अफबसिंगदो मपालमदो सम लौगिबा अदुना अखोई मणिपुर सम सौथर लेवे अदुगा इरांग थोकपसिनासो अखोगी डेवलपमेंट असुकी मतलब सोंथायना हजनिंग मरमदी अखोगी इनकम लाकदबा तालौगदम म्यामदो अखोई इरांगजिना मोरनगा तालौगदगी ममांगदा अखोई कोविड-19 जो मायोंगनागे कोविड-19 जो मायोंगनागे मुक अंदर इरांग लेसुना अखोई मणिपुर साथीना सोकने आपसे अखोई म्याम मफमदा हजनिंग हागा यांगे इरांग से अथुब मतमदा निमथबियोना म्याम मफमदा अपील तौजरी मणिपुर थोकलिबा इरांग असे कांगलुफ अनिगी मरक्ता थोकपा इरांग नते सूदा लैरिबा कुकीलाल हौबा ड्रग कार्टेल सिंग अमदे इलीगल माइग्रेंट सिंगना थोखनबा इरांग नि हाइना आरपीआई अतवालेगी नेशनल सेक्रेटरी महेश्वर थोनावजमना फोंदोरकली मणिपुर हौजिक थोकलिबा इरांग असिगी मतांगदा नेशनल मीडिया सिंगना अरानबा पाउ पीबा सिना लाना उकीगदबा कया लेबदगी न्यू दिल्ली की कॉन्स्टिट्यूशनल क्लब ता आरपीआई अतवालेगी मेंबर से महादेव सेना सोशल जस्टिस फाउंडेशन हेल्पिंग हैंड फाउंडेशन अमदे तोंगान ऑर्गेनाइजेशन क्याना पुनसिलगा पांगथोकिबा पाउगी मिफम अमदा वाफम असी मांगना फोंदोकिबनी महेश्वर थोनावजमना मखा ताना हाई हौजिक मणिपुर थोकलिबा इरांग असिदा पॉलिटिक्स तौबा यारोय इरांग असिगी मतांगदा मतिक चाबा एनक्वायरी अमा तौदुना करीदगी करमदौना हौरखिबा इरांगनो खंगदोकनबा होनगदबनी मरम अदुना इरांग असिगी हौरखफम ओइरिबा कुकीलाल हौबा सिंगा इंडियागा चथरिबा सु एग्रीमेंट खुदक्ता लौथोकपा मणिपुर एनआरसी खुदक्ता चनबा अमदि इंडो म्यांमार बॉर्डर मतिक चाना फेंसिंग तौगदबनी हाइना महागना मखा ताकी जो एमएलए बन के और टेकिंग करके वो भारत के संविधान को मणिपुर के इंटीग्रिटी को बचाने के लिए खड़ा हुए थे, वो मणिपुर को तोड़ने के लिए 10 एमएलए सेपरेट एडमिनिस्ट्रेशन की मांग कर रहे हैं। इसका मतलब है जो 10 एमएलए है उसके पीछे भी ये कुकी मिलिटेंट्स, इलीगल इमिग्रेंट्स और ड्रग कार्टेल्स भी उसके पीछे है। जो अभी ये हालत हुआ है इसका एक प्रॉपर इंक्वायरी बिठाना चाहिए। हम सू मिलिटेंट्स ग्रुप को जल्द से जल्द इसको सस्पेंड करें। नेशनल रजिस्टर ऑफ सिटीजन्स जो एनआरसी है मणिपुर में जल्द से जल्द अर्लीस्ट में इसको इंप्लीमेंट करें और जो इंडो म्यांमार बॉर्डर है इसको अच्छी तरह से प्रॉपर फेंसिंग किया जाए। नाकल अमरोमदा मिफम अदुदा सरुक याखिबा महादेव सेनागी प्रेसिडेंट पंकज नंदना हाई मणिपुर थोकलिबा इरांग असी अतुबदा लोशिंदुना मौसागी पुंसिदा लांगनबा लेंगांगना खोनबा तंगाइफदे इरांग असिना मरम ओइरगा मियामना थेंगनरिबा खुदोंचादबसिंग अतुबदा कोकनबा कमिटी सेमदुना अखेनबा मिदेंग चंगबा मथौ ताई हाइनसो महागना लेंगाकी पुनिंग सिंसिनकी कि हम बाहर से आए हुए लोगों को अपने गले लगा लेते हैं, उन्हें प्यार देते हैं, तो क्या फिर बाद में वही लोग हमारा गला काटेंगे? अगर हमने आपको मेहमान माना, आप प्यार से आए, बाद में आप ज़बरदस्ती आए, सरकारों की कमियां रहीं, लेकिन आज आप जिनके घरों में आए आप उन्हीं के घरों को जला रहे हैं, उन्हीं के घरों को लूट रहे हैं और उसके बाद भी अगर वहाँ पर कुछ सुरक्षाकर्मी सहायता करने के लिए गए हैं तो जहाँ पर सहायता की आवश्यकता है वहाँ तक क्यों नहीं पहुँच पा रहे हैं? तो हाथ जोड़ करके हमारा यहाँ से निवेदन है कि कृपा करके इस मैटर को बहुत सीरियसली लिया जाए, एक कमेटी का गठन किया जाए, देखा जाए किस प्रकार से शांति और न्याय मिले और जल्दी से जल्दी उस कार्य को किया जाए। लमदम असिदा लागलिबा मसिंग यामलबा सिक्योरिटी पर्सनल सिंग असी मिचम मियाम ngangnaba लाक्लिब्रा नत्रगा कुकीलाल हौबा सिंग ngangnaba लाक्लिब्रा हाइना कोकोमीगी मीडिया कोऑर्डिनेटर टीआई सोमरेंद्रना संजनबमदा पांगथोकपा वाकन मिफम अमदा फोंदोक्रे सोशल एथलेटिक डेवलपमेंट एसोसिएशन संजनबम खुनौ डेवलपमेंट क्लब BRYO कबोंगबुट SYDO संसाबी अपुनबगी थौना विलेज लेवल फेडरेशन सिंधुना संजनबम खुनौ कम्युनिटी हॉल पांगथोकपा वाकन मिफम अदुदा मणिपुर की सक्तम कायबी यारोय हाइबा याउना खोलाव क्या लाउकी टीआई सोमरेंद्रना मखाताना हाई ngасidi मणिपुर मई चाकले फुरुप अनि की मरक्ता अकनबा मोंगदा खुद थोंगनरक्तुना मिसी मिना क्या थोकले युम कई कया मांगताख्रे असिगुम्बा फिबम असिदा सुदा लैरिबा कुकीलाल हौबा सिंग याउसिलक्तुना मिचम मियामदा हेना अवाबा पीरे असिगुम्बा फिबम असिदा अखोय अमतो ओइना पुनसिंदुना थेंगनबा तंगाइफदे मणिपुर की लुरबा तानफम क्यादा इमासिंगना अचौबा थौदांग लौदुना लाकिबा दुगुम इरांग असिदासु मखाताना इमासिंगी थौदांग लौबियु हाइनसु महागना मखाताना फोंदोकी मरक थना अतम ब्रेक अमतंग लोमिनसी
ISO certified oiraba training academy amadi treatment center amoiba Dharma Care Aesthetics Academy da makal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows, BB glow, face whitening, full body whitening, hydra facial, chemical peeling, nose filler, lips filler, chin, cheek augmentation, botox, PRP hair regrowth treatment, acne and acne scar treatment, melasma treatment, mole removal, laser treatment, fat reduction treatment, asinaching Akupa marol gidamang asi maglengsin birau Dharma Care Aesthetics kwa Kaithel Soibam Laikai near Photon Higher Secondary School Imphal West. Contact number 6909 473 331. Break matung miyam butaram nokchari makhataba pau pizari. Manipur ki apun bagi saktam thugai yaroi stat with stat policy yabangam loi Manipur da NRC chana hallo chain cookie singna Manipur da chathariba narco terrorism gi thawong kya se center na mideng changbiu haiba dimanda ngase pungsum bam laikai Women's Welfare Association Tagel Khongbal na sinduna wakan mifam ama ngase Tagel Khongbal maning laikai thongkhong da pangthokre wakan mifam aduga mari lainana Tagel Khongbal maning laikai Mera Paibi ge Joint Secretary Naurem Ongbi Thoithoi leimana hai tha sige ahum dagi lamdam asida thogliba kangluf ki rang asida bayum makai mai thadok pikibadagi relief camp ta changjafam loduna leiriba singna thengnariba awaba kaya se lengang na tuba matamda rehabilitate taunaba thaurang paikhat piu haina mahana makha taki Apun bagi saktam kaibi yaroi haina Kurai Puthi Balaikai da wakan mifam sathakre Social Reformer Club Kurai Puthi Balaikai amade lamdam adomgi maira paibi na puna sinduna pangtokiba wakan mifam aduda club ki members sing amade ima kyana saru yaki wakan mifam aduda saru yakiba M Hemanta Koba aman hai Furup anigi marakta thokliba irang asi athubada loisinaba lengang na honagadabani irang asida su chanaraga leiba kukilal hoba sing yausilaktuna yumkai mai thabana chingba kya chatharagliba se aikoi puna thengnaba changi amaromda kuki gi MLA tarana tokhaiba administration ama pinaba demand tawragliba se Manipur thugaina ba honarakpani masi aikoi amata oina thengnasi haina su mahangna makha takhi Haukiba tang ahumda thokiba laibaktiba thautoga se hana thaurang tauraba matungda thokibane masi aikoi punna thengnaminasi haina kokomi ki coordinator Jitendra Ningombana phongdokre wafamase ngase laukham leirak community hall da pangtokpa wakan mifam amada mahakna phongdokibane kokomi ki mideng makada youth forum amasung maira paibi sagolvan tongbram laikai laukham leirak welfare amasung maira paibi amade ramji kabui khulna punna sinduna pangtokpa wakan mifam aduda laikai singa sigi nupa nupi kyana srugyaki wakan mifam aduga mari lainana kokomi gi coordinator Jitendra Ningombana hai Haukiba me ahumda thokiba thaudogasi yamna laibaktiba thaudog amani furup anigi marakta thokliba thaudogasi matungda amuk hanna thoktanaba honaba changi kangluf irang asida suda yauba kokilal hoba sing yausilakwa simak sugi ground rules ki wangmadani masi yengsinba ama changi maramaduna aikoi amata oina punsinaduna punna thengnaminasi hainasu mahangna makata na phongdokhi Manipur da thogliba kangluf ki rang asiga mari lainana Foijing Awang Nupi Love Foijing Tong Women's Development Society Hidak Sungbam Women's Society Teramakong Maira Paibi Thangtek Women's Development Association Foijing Chingning Nupi Kanbalup amade Foijing Makha Development Association sinduna Foijing Awang Kaboklai Kaithelda wakan mifam pangthokrai wakan mifam aduda saru yakibi Hidak Sungbam Women's Society ki President Dangmai Agairuna hai Furup kaya punsilaga hingminnabana leibak asige fazaba saktam ama ohelibane furup ama khak leiraga leibak ase mapung faroi maramaduna kangluk anigi irang ase lengangna athuba matamda loisinna bahona biyo haina mahangna phongdoki porompa thawan thaba leikai community hall da so UYLA club amasung porompat thawan thaba Women's Association sinduna wakan mifam pangthoki hairi tungda oi haugadaba ngang yamna dista oire leiriba mayam sisu loinama charang naba amada dum leire charang neriba ase kohandaba sarga paiba mayam sina muktang
ꯈꯟꯊꯃꯤꯟꯅꯔꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯒꯨꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒ ꯇꯨꯡꯒꯤ ꯐꯤꯔꯦꯞ ꯑꯣꯏꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖꯅ ꯂꯩꯍꯟꯅꯤꯡꯉꯤ ꯁ꯭ꯀꯨꯜꯁꯨ ꯐꯖꯅ ꯀꯥꯍꯟꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯆꯔꯥꯡꯅꯕꯁꯦ ꯀꯣꯛꯍꯟꯅꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ngarang new chekon da thokiba thodok aduda myoi ani sire haina sandorakli ba se aranba pauni masida miyamna thajabiganu haina ahanba manipur rifles ta hangliba central control room gi in charge AK Jalazina thadorokpa cherol amana khangalakli cherol asina hai ngarang thokiba thodok aduda misimina yaukiba laite hiramasigi matangda hena akupa marol gi damak dedicated rumor free Manipur gi mobile number 9233522822 dagi khangba yagani haina cherola sina makha tari Kangluf ki irang na maram oiraga lanjilakpa singna changjafam lawriba Moirang College ki relief camp ta MLA Singh chatuna yengsin kre yengsin khongchar aduda saru yakiba MLA Singh adudi Sagolban Assembly constituency ki MLA RK Imo Pasoi Assembly constituency ki MLA Sapam Kunjakesor Lilong Assembly constituency ki MLA Abdul Nasir Wabagai Assembly constituency ki MLA Usam Deven Wangkai Assembly constituency ki MLA Thangjam Arun Amade Moirang Assembly constituency ki MLA Thongam Santini Relief camp asida Churachandpur dagi lanjanarakpa myoi lising taretrom leiri relief camp ta leiriba singna Kwakta gi Sericulture Office amade Moirang College ki akoiba da matam khara leiba yanaba silha ningbagi apamba phongdongnarakhi wafam asi MLA singna lenghakta pukatuna atuba matamda thabak paikhatpa hobina ba appeal tawkre loinana matam kharagi oina leifam pinaba leimaramda leiba government office amadasu MLA sing aduna yengsinki Khongthang asina relief camp asida leiriba imung singge tongan ba leifam sing sinba yaragani MLA sing aduna relief camp asida sel oina lupa lakh ani su mateng panglam ki haina pausna makhatari Security Force sing maru oina Jat Regiment amadi atai Central Force sing na mathau tawriba paumi sing da khut tharakpa si akan mamong da yaningdaba fongdoktuna All Manipur Working Journalists Union Amjo Editors Guild Manipur EGM amadi Manipur Hills Journalists Union MJSU na Chief Minister N Brenda ai bajerol pisinduna wakadama thangatkre Cherol aduna hai ngarang new chekon da thokiba thodok adugi matang da miyam da marik chumba pau phanganaba masagi mathau tawjariba paumi sing da khut tharakpa si akan mamong da condemn tawi press haina thaba veslituna mathau tawriba paumi sing da Jat Regiment na atamnana target tawduna furakpa amadi thodok aduda amjugi member ama yauna puna paumi akum asogapan nangkiba thodok adugi video aduda irang adu laksinaba khonabada Jat Regiment na khangdana tawkiba thawong nate haibasi mayek sengna uba fangi irang thokfam aduda mai chakpa yum amagi coverage tawringaida thodok asi thokibani adubo security force singna sizinaba drone amada paumi sing aduna nungna thomnaba khonabadagi khut thakibani haina Jat Regiment na lana maral sizilakli thawong asi media gi ning tambabu phongna singnabani hiramasiga mari lainana media organization akum asina maralaiba security personnel sing pung nimfunipan gi manungda thabaktagi suspend tawnaba demand tawrakli Mathau tarabadi chanaba singi photo amadi video pumnamak puthoknaba sem saduna leire karigumba personal singasi thabaktagi suspend tawdaba thoklabadi lamdam asida operate tawriba Central Paramilitary Force amadi Armed Force singna thadorokpa press release amadi press conference amata lamdam asigi paumi singna cover tawdabagi khongjang changsilagani haire Nakalamoromda mathau tawriba paumi amabu nongmai chindolda Mobile phone munduna Jat Regiment ki star ani thetba officer amana thodok adugi photo video sing muthat ki hairi paumi aduna seasonary ba mobile phone adu officer aduna mullaba tungda thodok aduga mari lainaba photo video pumnama muthat ki Rapid Action Force amade Assam Rifles ki personal singnaso thodok adugi matangda paumi singna marik chumba pau launaba khonabada ayatpa apanba piki lamdam asigi paumi singna mahausagumna mathau ningthina tawduna miyamda I pau fanganaba Panghanba ngamnaba honabada paikhatfam thokpa khongthang sing athuba matamda paikhat pinaba wakhat cherol aduna makhatana appeal tawri All Manipur Working Journalists Union Amjuna piba press thaba amade union gi logo yauba base union asigi member natana
मियोई सिंगना सिजनबीगनु हाइना अमजुगी पब्लिसिटी सेक्रेटरी प्रियो अचोमना थादोरपा चेरोल अमना खंगलगली चेरोल असिना हाई करिगुंबा यूनियन की मेंबर नतबा मियोई सिंगना वेस असी सिजनरमलबदे मदुदा थोरकपा अफफता पुमनमक मसा मसाना पुजगदबनी हाइरी वेस असी पांबा मेंबर सिंगना मे 19 फाउबगी मनुंगदा अमजुगी पब्लिसिटी सेक्रेटरी प्रियो अचोमगा पाउ फाउनबियो मदुगी मतुंगदा लाकपा वाकत लौरोय हाइना चेरोल असिना मखा तारी थौबाल अमसुंग काक्चिंग डिस्ट्रिक्ट की तोंगान तोंगान मफमसिंगदा हांगलिबा रिलीफ कैंपसिंगदा सोशल वर्कर डॉक्टर एलिशन अबोमाई अमदे चिंगतम वुमेन डेवलपमेंट एसोसिएशन की माइकेदगे चेंग यावना चाना थंगनबा पोलम क्या तेंगबांग पीख्रे तेंगबांग पीख्रबा मफमसिंग अदुदे थौबाल डिस्ट्रिक्ट के कोतोमपोक्पी स्पोर्ट्स कॉम्प्लेक्स वांगजिंग लमदिंग हायर सेकेंडरी स्कूल पायोनियर क्लब वांगजिंग ओदाम्बा अमदे यूथ वॉलंटरी एसोसिएशन वांगजिंग बाजार अमदे काक्चिंग डिस्ट्रिक्ट की ओइना काक्चिंग मखा लेकाइदा लेबा ग्रेस कॉटेज एकेडमी अमसुंग काक्चिंग हायर सेकेंडरी स्कूल ने याम्बेम अपुनबा मैरा पाइबी लूप अमदे याम्बेम अपुनबा लूप अनिना सिंधुना यारिपोक याम्बेम लाइमांगदा मियामना वाकन मिफम पांगथोखरे कोकोमीगी लुचिंग मखादा चथकिबा वाकन मिफम अदुदा सरु याकिबा याम्बेम अपुनबा लूप की चेयरमैन सनासम जुगिंद्रो नहाई मणिपुरदा तंगदु लेताबा पुरगनबा लेंगांगना सिंगदबने मणिपुर थुगाइनबा सिलिबा एमएलए तरा की मतकता कॉन्स्टिट्यूशन की लौखटफम थोकपा थबक सिंग लौखटकदबने हाइना महांगना फोंदोखी सरकार खरा थमजई मदुदी मणिपुर की अपुनब सत्तम कायबे यारोय अखोगी कुकी एमएलए तरा सेरान तुरान तौबा अखोई प्रेस नोट थोकपा प्रेस रिलीज तौबा अदुगुम एमएलए तरा दो खुदक लौथो डिस्क्वालीफाई तौबियु अदुगा सुद लैबा कुकी सिंग असे मसी अखोई सु से अखोई लौथोपियु अदुगा एनआरसी मणिपुर दा सनाहनबियु कोकोमीगी खोंजंग सौगतुना युमनाम खुनो मैरा पाइबी लोक बिष्णुपुरना सिंधुना युमनाम खुनो कैथेलदा वाकन मिफम पांगथोखरे वाकन मिफम अदुदा गवर्नमेंट ऑफ इंडिया सुद कंट्रोल कुकी सुद मिलिटेंट्स नो गोल्डन ट्रायंगल इन मणिपुर मिटोप चंगलक पथिंगु नो पॉलिटिकल राइट्स टू इलीगल इमिग्रेंट्स स्टॉप इन्फ्लक्स ऑफ म्यांमारीज सेव मणिपुर's इंटीग्रिटी हाइना इबा प्लेकार्ड क्या पाइबगा लोइनना खोलाव क्या सुलावखी अरोइबदा मरोइबा पाव मुहन्ना पिजरी बीजेपी लेंगाको स्टेटस की अपुनबगी सक्तम कायहनब होनब हाइबसी अनौब नते हाइना मणिपुर प्रदेश कांग्रेस कमिटीना मरा सिरकले न्यू चेकोन मई चाक कनब चंगलुबा मणिपुर फायर सर्विस की पर्सनल मंगा फुबद चेनब 13 सूब जाट रेजिमेंट की पर्सनल सिंह एक्शन लौद्रिब फाउबा मथौ तौबा लेपलगनी हाइना मणिपुर फायर सर्विस की स्टाफ सिंह खोंजंग चंगसिनबा होख्रे कांगलुप मसल की मरकता थोकपा खना चैनबगी वारोइसिन गाइरिङैदा लेबाक काइहनबदी फते कांगलुप की इरांग थोक्तनबा होनबदगे मणिपुर काइदनबा होनबना हेना लुई हाइना थांगमैबन एससी के एमएलए के जोय किसन फोंदोरकले अमदी रिलीफ कैंप लैरिबी नुपी अयाम्बा ब्लड प्रेशर वांगबा मदे साइकोलॉजिकल ट्रॉमा लैबा कया यावरे हाइना मणिपुर स्टेट कमीशन फॉर वीमेन की चेयरपर्सन सलाम उल्काना फोंदोरकले मतांसिदा टाइम्स ऑफ मणिपुर के प्राइम टाइम मणिपुर न्यूज लसिनजरे मिदेंग ताबिरबा पुमनमको अमुका हना खुरुमजरे Thank you.